ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯖꯣꯏꯟ ꯗꯤꯐꯦꯟꯁ ꯐꯣꯔꯁꯀꯤ ꯑꯣꯏꯕ ꯄ꯭ꯔꯦꯁ ꯕ꯭ꯔꯤꯐꯤꯡ ꯄꯥꯡꯊꯣꯛꯂꯤ ꯃꯦꯗꯤꯌꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯪꯕ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯀꯣꯟꯐ꯭ꯂꯤꯛ ꯑꯗꯨꯗ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥ ꯑꯃꯁꯨꯡ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀ꯭ꯂꯦꯝ ꯇꯧꯅꯈꯤꯕ ꯋꯥꯐꯝ ꯈꯔ ꯑꯁꯤ ꯆꯨꯝꯕꯒꯤ ꯃꯑꯣꯡꯗ ꯍꯤꯟꯕꯤꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄ꯭ꯔꯦꯁ ꯕ꯭ꯔꯤꯐꯤꯡ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯔꯤꯚꯤꯂꯦꯁꯟ ꯑꯃꯈꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯈꯤꯕ ꯑꯗꯨꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯨꯃꯛ ꯀꯣꯚꯔ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯖꯤꯟꯅꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯀꯥꯏꯕꯒꯤ ꯑꯣꯏꯕ ꯃꯁꯤꯗ ꯀꯦꯖꯨꯋꯦꯜꯇꯤ ꯂꯩꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ꯫ ꯆꯞ ꯆꯥꯅ ꯏꯟꯗꯤꯌꯥꯒꯤ ꯂꯩꯈꯤꯕ ꯐꯥꯏꯇꯔ ꯖꯦꯠ ꯈꯔꯗꯤ ꯑꯃ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯄ꯭ꯔꯦꯁ ꯕ꯭ꯔꯤꯐꯤꯡ ꯄꯤꯈꯤꯕ ꯑꯦꯌꯔ ꯃꯥꯔꯁꯜ A.K. ꯚꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯐꯥꯔꯝ ꯇꯧꯈ꯭ꯔꯦ꯫ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯗꯨꯅ ꯄꯤꯛꯇ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯧꯔꯥꯡꯅ ꯉꯥꯏꯅꯈꯤꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯀꯟꯅ ꯊꯤꯖꯤꯟꯅꯈꯤꯕ ꯑꯁꯤ ꯐꯥꯏꯇꯔ ꯖꯦꯠ ꯀꯥꯏꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯕꯦꯛꯕꯣꯟꯅꯤ ꯍꯥꯏꯔꯤꯕ ꯐ꯭ꯔꯥꯟꯁꯇꯒꯤ ꯏꯝꯄꯣꯔꯠ ꯇꯧꯕ 4.5 ꯖꯦꯅꯦꯔꯦꯁꯟꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯍꯥꯏꯔꯤꯕ ꯔꯥꯐꯥꯏꯜ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯁꯤ ꯀꯥꯞꯊꯠꯈꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯅ ꯁꯤꯁꯐꯥꯌꯔ ꯄꯨꯔꯛꯇꯨꯅ ꯈꯨꯠꯂꯥꯏ ꯊꯥꯅꯕ ꯂꯦꯞꯅꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯏꯔꯥꯡ ꯑꯁꯤ ꯆꯞ ꯆꯥꯅ ꯂꯣꯏꯁꯤꯟꯈꯤꯕ ꯅꯠꯇꯕꯅꯤꯅ ꯃꯁꯤꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯄꯤꯊꯣꯛꯄ ꯍꯥꯏꯕꯁꯤ ꯌꯦꯡꯅꯕꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯔꯝ ꯑꯗꯨꯅ ꯑꯍꯦꯟꯕ ꯗꯤꯇꯦꯜꯁꯤꯡꯗꯤ ꯐꯣꯡꯗꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯗ ꯍꯤꯟꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯪꯈꯤꯕ ꯋꯥꯍꯪꯗ ꯑꯦꯌꯔ ꯃꯥꯔꯁꯜ A.K. ꯚꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯈꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄꯒꯤ ꯑꯣꯏꯕ ꯄꯥꯎ ꯑꯁꯤꯗꯤ ꯆꯨꯝꯂꯦ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯐꯥꯏꯇꯔ ꯖꯦꯠ ꯑꯃꯁꯨꯡ ꯃꯁꯤꯡ ꯀꯌꯥ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨꯗꯤ ꯄꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯁꯨ ꯑꯗꯨꯃꯛ ꯀꯣꯚꯔ ꯇꯧꯅꯔꯤꯕ ꯔꯥꯐꯥꯏꯜ ꯐꯥꯏꯇꯔ ꯖꯦꯠ ꯑꯃ ꯀꯥꯞꯊꯠꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯆꯨꯝꯂꯝꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯡꯂꯦ꯫ ꯍꯧꯖꯤꯛ ꯏꯔꯥꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕ ꯅꯠꯇꯕꯅꯤꯅ ꯑꯆꯨꯝꯕ ꯆꯞ ꯆꯥꯕ ꯗꯥꯏꯔꯦꯛ ꯑꯣꯏꯕ ꯗꯤꯇꯦꯜ ꯑꯗꯨꯗꯤ ꯄꯤꯊꯣꯔꯛꯇ꯭ꯔꯤ꯫ ꯇꯧꯕꯇꯕꯨ ꯂꯥꯟ ꯑꯁꯤꯅ ꯅꯦꯝꯊꯈꯤꯕ ꯇꯥꯔꯒꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯁꯤꯒꯤ ꯑꯣꯏꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯨ ꯆꯞ ꯆꯥꯅ ꯑꯗꯨꯃꯛ ꯐꯪꯒꯅꯤ꯫ ꯄ꯭ꯔꯦꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯒꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝꯗ ꯃꯍꯥꯛꯅ ꯄꯤꯈꯤꯕ ꯂꯧꯈꯠꯄ ꯌꯥꯕ ꯄꯣꯏꯟꯠ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯀꯥꯞꯊꯩ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯀꯌꯥ ꯑꯃ ꯍꯟꯗꯛ ꯑꯁꯤ ꯂꯩꯈꯤꯕ ꯑꯗꯨ ꯀꯟꯐꯥꯔꯝ ꯑꯣꯏꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯐꯥꯏꯇꯔ ꯖꯦꯠ ꯈꯔꯗꯤ ꯀꯥꯞꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇꯧꯕꯇꯕꯨ ꯏꯟꯗꯤꯌꯥꯒꯤ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯃꯅꯨꯡꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯐꯥꯏꯇꯔ ꯖꯦꯠ ꯑꯃꯠꯇ ꯀꯥꯞꯊꯈꯤꯕ ꯂꯩꯇꯦ꯫ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇ ꯀꯥꯞꯊꯈꯤꯕꯅꯤꯅ ꯃꯗꯨꯒꯤ ꯑꯣꯏꯕ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯈꯣꯝꯒꯠꯇꯨꯅ ꯄꯨꯊꯣꯛꯄꯗ ꯈꯔ ꯃꯇꯝ ꯆꯪꯒꯅꯤ꯫ ꯑꯗꯨꯕꯨ ꯇꯦꯛꯅꯤꯀꯦꯜ ꯑꯃꯁꯨꯡ ꯑꯦꯛꯁꯄꯔꯠꯀꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯊꯤꯖꯤꯜꯂꯤ꯫ ꯃꯗꯨꯒꯤ ꯑꯣꯏꯕ ꯗꯇꯥꯁꯤꯡ ꯈꯣꯝꯖꯤꯟꯕ ꯂꯦꯞꯇ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯊꯝꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯁꯤ ꯀꯥꯏꯕꯒꯤ ꯑꯣꯏꯕ ꯀꯥꯞꯊꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯁꯤ ꯆꯨꯝꯂꯦ ꯍꯥꯏꯕꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯐꯥꯏꯇꯔ ꯄꯥꯏꯂꯠꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯁꯥꯏꯠꯇ ꯂꯣꯏꯅꯃꯛ ꯁꯦꯐ ꯑꯣꯏꯅ ꯂꯩꯔꯦ꯫ ꯌꯦꯡꯅꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯊꯝꯈꯤ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯏꯟꯗꯤꯌꯟ ꯖꯣꯏꯟ ꯗꯤꯐꯦꯟꯁ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯄꯤꯈꯤꯕ ꯄ꯭ꯔꯦꯁ ꯕ꯭ꯔꯤꯐꯤꯡ ꯑꯗꯨꯗ ꯒ꯭ꯔꯥꯎꯟꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯩꯃꯥꯏꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯟ ꯂꯥꯟꯃꯤ 5 ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯀꯟꯐꯥꯔꯝ ꯇꯧꯈꯤ꯫ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯅ ꯁꯤꯁꯐꯥꯌꯔ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯗꯨꯒ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯂꯩꯈꯤꯕ ꯋꯥꯐꯝꯁꯤꯡ ꯍꯥꯟꯅ ꯐꯣꯡꯗꯣꯛꯑꯝꯗꯕ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯐꯣꯡꯗꯣꯛꯂꯛꯄ꯫ ꯁꯤꯁꯐꯥꯌꯔ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯋꯥꯐꯝ ꯈꯔꯗꯤ ꯈꯪꯕ ꯉꯝꯂꯦ꯫ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯀꯟꯇ꯭ꯔꯤ ꯑꯅꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯦꯟꯁꯟ ꯑꯁꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯠꯇ ꯏꯟꯅꯗ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯦꯞꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯊꯥꯖꯕ ꯑꯗꯨ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯃꯛꯀꯤ ꯁꯥꯏꯠꯇꯒꯤ ꯊꯥꯖꯅꯗꯕꯅ ꯀꯔꯤꯒꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌా ꯑꯃ ꯑꯗꯨꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯁꯤꯁꯐꯥꯌꯔꯒꯤ ꯑꯣꯏꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯗ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯁꯥꯏꯠꯇꯒꯤ ꯅꯦꯒꯣꯁꯤꯌꯦꯁꯟ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯦꯒꯣꯁꯤꯌꯦꯁꯟꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯐꯣꯡꯗꯣꯔꯛꯂꯣꯏ꯫ ꯂꯥꯛꯂꯤꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯔꯛꯇꯕ ꯌꯥꯏ꯫ ꯇꯧꯕꯇꯕꯨ ꯃꯇꯝ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯗꯤꯀ꯭ꯂꯥꯁꯤꯐꯥꯏ ꯇꯧꯔꯛꯈꯤꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯤꯇꯦꯜ ꯀꯌꯥ ꯑꯃ ꯊꯣꯔꯛꯀꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯜꯂꯨꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯝꯒꯅꯤ꯫ ꯉꯔꯥꯡ ꯑꯍꯤꯡ ꯑꯁꯤ ꯁꯤꯁꯐꯥꯌꯔ ꯌꯥꯅꯈꯤꯕ ꯄꯨꯡ 3-4ꯈꯛ ꯀꯥꯟꯅꯔꯕ ꯃꯇꯨꯡꯗ ꯑꯍꯤꯡꯗꯒꯤ ꯑꯃꯨꯛ ꯗ꯭ꯔꯣꯟ ꯀꯌꯥ ꯑꯃ ꯖꯝꯃꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ LOCꯒꯤ ꯑꯣꯏꯕ ꯔꯤꯖꯟꯁꯤꯡ ꯑꯁꯤꯗ ꯊꯥꯖꯤꯜꯂꯛꯄ ꯏꯟꯗꯤꯌꯟ ꯑꯦꯔꯣꯁ꯭ꯄꯦꯁꯁꯤꯡꯗ ꯆꯪꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯁꯨ ꯀꯟꯐꯥꯔꯝ ꯇꯧꯗꯨꯅ ꯃꯗꯨꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯥꯀꯤꯁꯇꯥꯟꯗ ꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯉꯝꯈꯩꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯆꯞ ꯆꯥꯅ ꯂꯥꯟ ꯑꯃ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯔꯗꯔ ꯑꯗꯨ ꯄꯤꯗꯨꯅ ꯊꯝꯂꯤ꯫ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ
ꯉꯝꯈꯩꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ceasefire ꯂꯥꯛꯂꯦ ꯍꯥꯏꯖꯕ ꯇꯥꯔꯒꯁꯨ ꯂꯥꯟꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟ ꯑꯃꯒꯨꯝꯅ ꯍꯧꯖꯤꯛꯁꯨ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯑꯣꯔꯗꯔ ꯄꯤꯗꯨꯅ ꯊꯝꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯐꯣꯡꯗꯣꯛꯂꯝꯕ ꯃꯊꯪꯗ ꯏꯌꯥꯔ ꯃꯥꯔꯁꯜ ꯚꯥꯔꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯦꯁꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯏꯟꯗꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯄꯥꯀꯤꯁꯇꯥनी ꯐꯥꯏꯇꯔ ꯖꯦꯠꯁꯤꯡꯁꯨ ꯀꯥꯞꯊꯈꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯟꯐꯔꯃꯦꯁꯟ ꯄꯤꯕ ꯃꯇꯝꯗ ꯄ꯭ꯔꯦꯁ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯦꯔꯤꯀꯟ ꯐꯥꯏꯇꯔ ꯖꯦꯠ F-16 ꯑꯁꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯋꯥꯍꯪꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯞꯊꯈꯤꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯄꯜꯂꯣꯏꯁꯤ ꯑꯗꯨꯕꯨ ꯍꯥꯏꯇꯦꯛ ꯍꯥꯏꯕ ꯇꯥꯝ ꯑꯁꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ F-16 ꯑꯣꯏꯔꯝꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯍꯤꯟ ꯑꯗꯨ ꯄꯤꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯂꯥꯟꯐꯝꯁꯤ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯄ꯭ꯔꯦꯁ ꯕ꯭ꯔꯤꯐꯤꯡꯅꯆꯤꯡꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯁꯤꯒꯨꯝꯂꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯇꯝꯗ ꯄ꯭ꯔꯦꯁ ꯕ꯭ꯔꯤꯐꯤꯡ ꯄꯤꯕꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯤꯊꯣꯛꯄ ꯑꯗꯨꯒꯨꯝꯅ ꯄꯤꯊꯣꯛꯇꯦ, ꯂꯣꯏꯅꯃꯛ ꯍꯤꯟ ꯑꯣꯏꯅ ꯄꯤꯗꯨꯅ ꯊꯝꯕ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ F-16ꯗ ꯄꯣꯏꯟ ꯇꯧꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯗꯨꯗꯗꯤ ꯑꯗꯨꯃꯛ ꯎꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯁꯤ ꯆꯥꯏꯅꯤꯁꯀꯤ J-17 ꯍꯥꯏꯔꯤꯕ ꯐꯥꯏꯇꯔ ꯖꯦꯠ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏ ꯍꯥꯏꯔꯤꯕꯁꯤꯅ US ꯃꯦꯠ F-16 ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯇꯦꯛ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯄꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯏꯟ ꯇꯧꯅꯤꯡꯂꯤꯕꯁꯤ ꯑꯃꯦꯔꯤꯀꯟ ꯃꯦꯠ F-16 ꯐꯥꯏꯇꯔ ꯖꯦꯠ ꯑꯁꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁ꯭ꯄꯦꯀꯨꯂꯦꯁꯟ ꯑꯁꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯁꯨ ꯑꯗꯨꯃꯛ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯖꯧꯅꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈ꯭ꯔꯕ ꯋꯥꯐꯝꯗ ꯀꯔꯤꯒꯨꯝꯕ ꯒ꯭ꯂꯣꯕal ꯀꯟꯐ꯭ꯂꯤꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯁꯨꯄꯔ ꯄꯥꯋꯔ ꯀꯟꯇ꯭ꯔꯤ ꯋꯦꯄꯟ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯋꯦꯄꯟ ꯁꯣꯀꯦꯁ ꯇꯧꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯔꯐꯥꯏꯜ ꯀꯥꯞꯊꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯐ꯭ꯔꯥꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯌꯥꯝ ꯃꯥꯡꯗ ꯋꯥ ꯂꯥꯎꯍꯟꯅꯤꯡꯂꯣꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ F-16 ꯀꯥꯞꯊꯔꯝꯕ ꯇꯥꯔꯒꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯅꯝꯊꯅꯕ ꯅꯠꯇ꯭ꯔꯒꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯣꯛꯍꯜꯂꯛꯇꯅꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄ꯭ꯔꯦꯁꯔ ꯂꯣꯏꯅꯃꯛ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯤ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯁꯤ ꯁꯁꯄꯦꯟ ꯇꯧꯍꯟꯗꯨꯅ ceasefire ꯄꯣꯔꯛꯄ ꯑꯁꯤ ꯃꯈꯣꯏꯅ ꯃꯦꯗꯤꯌꯦꯠ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯣꯜ ꯑꯃ ꯂꯧꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ceasefire ꯐꯥꯎꯕꯒꯤ ꯂꯥꯛꯄꯒꯤ ꯖꯔꯅꯤ ꯑꯁꯤꯗ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟꯒꯤ ꯀꯟꯐ꯭ꯂꯤꯛꯇ ꯃꯈꯣꯏꯅ ꯈꯨꯠ ꯊꯤꯟꯖꯤꯜꯂꯣꯏ, ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯔꯥꯏꯠ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅ ꯑꯣꯐꯤꯁꯤꯌꯦꯜ ꯁ꯭ꯇꯦꯟ ꯑꯣꯏꯅ ꯂꯩꯔꯝꯂꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯃꯗꯨꯒꯤ ꯇꯥꯏꯑꯣꯟꯅꯕꯗ ꯃꯦꯗꯤꯌꯦꯠ ꯇꯧꯔꯛꯂꯤꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯗ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯕꯂꯞꯃꯦꯟ ꯑꯃꯗꯤ ꯎꯕ ꯐꯪꯂꯦ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯗꯨꯅ ꯂꯩꯔꯕ ꯋꯥꯐꯝꯅꯤ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯍꯦꯛ ꯂꯣꯟꯆ ꯇꯧꯈꯤꯕꯒ India's National Security Advisor Ajit Dovalꯒꯤ ꯃꯥꯏꯀꯩꯗꯒꯤ USꯒꯤ Secretary of Stateꯇ ꯄꯥꯎ ꯇꯝꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯄꯔꯦꯁꯟꯁꯤꯡ ꯁꯁꯄꯦꯟ ꯇꯧꯗꯨꯅ ceasefire ꯂꯥꯛꯈ꯭ꯔꯤꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯁꯨꯡ ꯃꯤꯗꯤꯌꯥ ꯍꯥꯎꯁ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯀ꯭ꯂꯦꯝ ꯇꯧꯅꯈꯤꯕ ꯋꯥꯐꯝꯁꯤꯡꯒꯤ ꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯐꯔꯃꯦꯁꯟꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝꯁꯤꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯀꯟꯐꯔꯝ ꯇꯧꯔꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯍꯧꯖꯤꯛꯁꯤ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯗꯨꯒ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯥꯔꯐꯦꯌꯔ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯕꯅꯤꯅ ꯑꯆꯨꯝꯕ ꯄꯥꯎ ꯄꯨꯊꯣꯛꯄꯗ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯕ ꯑꯃꯁꯨꯡ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯂꯩꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝꯁꯨ ꯂꯩꯕꯅ ꯑꯋꯥꯕ ꯀꯌꯥ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯖꯦꯅꯔꯦꯜ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯥꯎꯗꯝ ꯈꯔ ꯄꯤꯕ ꯃꯇꯝꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯥꯏꯠꯇꯒꯤ ꯈꯤꯇꯪ ꯂꯥꯛꯆꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯒꯤ ꯃꯅꯨꯡ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯁꯤꯇꯤꯖꯦꯟ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯃꯗꯨꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯒꯤ ꯑꯣꯏꯕ ꯔꯤꯑꯦꯛꯁꯟ ꯑꯗꯨꯃꯛ ꯎꯕ ꯐꯪꯉꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯈꯤꯇꯪ ꯉꯝꯂꯞ ꯑꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯁꯤꯟꯗꯅ ꯊꯝꯕꯤꯔꯤꯕ ꯑꯁꯤꯒꯤ ꯄꯦꯟꯗꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯡꯁꯨ ꯑꯗꯨꯃꯛ ꯐꯨꯗꯣꯔꯛꯄ ꯎꯔꯤ꯫ ꯑꯗꯨꯒ ꯄꯥꯀꯤꯁꯇꯥꯟ ꯂꯣꯟꯒꯤ ꯁꯥꯏꯠꯇ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯇꯧꯕꯇꯕꯨ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯩꯐꯝ ꯊꯣꯛꯏ, ꯃꯔꯝꯗꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁꯁꯤ ꯑꯃꯠꯇ ꯃꯥꯟꯅꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯆꯪꯂꯕꯁꯨ ꯁꯪꯅ ꯑꯆꯨꯝꯕꯗꯨꯒꯤ ꯁꯥꯏꯠꯇ ꯂꯦꯞꯅꯕ ꯍꯣꯠꯅꯁꯤ꯫